period fazan laktaba amasung hadi weight hengatpa mood swing tawba adui matangna ngasi khar sanasi ko mayam nungai bri ko mayam ngasi di PCOD or PCOS amasung hadi sigi stein leventhal syndrome ai je si matangna kitang khngminasi ko ado mayam hadi sigi se most common cause of an ovulation hai sineba an ovulation habadi mayam nangi chumnagi period tawribodo ovulation cycle da thuga hadi tawraroi ba khangaba adudi nangi period hairo irregular oirakpai aduna su sigi kanose hadi most common cause of infertility oiba khang sida tawrisi mayam kaino haiba kanda PCOD haiga PCOS haiga animakse adum manai ko slightly but not chap manaba nateba PCOD haiga sigi polycystic ovarian disease haise disease di mayam samna habda nangi hadi hoi endocrine gi soktoineba system da ko adubu sida di nangi hadi mild haigadra yamna severe oidriba oidoineba khamba nangi hadi follicles kai nangi ovaries ta follicle macha macha urakani ko adubu sigi PCOS hairak taga di syndrome haisida di broad spectrum da laeba PCOS tana kamain tauge haiba kanda mi se weight gain tauba ko weight gain taurani acne taurakani and ovulation period irregular oirakani ko mood swings lakani amasung hadi magi hadi some androgen level wakatoineba hachang da khangba nupigi aduna hadi nangi sidagi some hadi hair growth nupida some koi chomokpa some matu thik oikhalakpa samna haibada hirsutism haise si tawrani ado mayam si kamaina kaino tawgani haibase PCOD gi hadi treatment haise phajana kaino tawbase cure phajana budi kaino tawamde but hok pakai ka sida lifestyle modification na mayam hadi kaino taw control taw su yai ko lifestyle modification haise mayam kaino haiba kanda koina hadi jogging chenbi ba kumba ko exercise tawba adagi diet ta control torokpa diet hadi hana fats yam charamba ko aduga hadi kaino toramba carbs charamba ko fats ki handabiraga adui mota protein amasung nangi hadi kaino se koi fiber gumba se sigi intake hengat pa adu si tha ahum mari sigi lifestyle modification try tawba yabra yengaga yadre hai kanda hidak cha su yai ko hadi nangi more metformin kaina hidak lei nangi glycemic index ka control hadi koi glucose level se control tawna ko adagi hadi me amagi an ovulation ko macha pokpa yadaba gumba infertility leiba sigi hadi treatments ke ka ha so mogi letrozole type ko clomiphene citrate kaina pi but sigumba mayam se mayam nang heta sitaraga hadi sumaina chabi badi sunga yade ko magi kano se nangna ultrasound da su ui ko magi hadi magi hadi gi ovaries se yeng bakan da khoina magi ultrasound se da ko hadi cis matum sumaina ngak ta khoina kano sinaba ma lei matum taba adu maina hadi string of pearl appearance kan jo haiba adu ubada sumai matai da sumai follicles so chaw matum ta ga lei doni ko ado mayam video se swaida lotion jargi ko mayam su kitang informative over knowledge kara phangjarangani khangja thajai ko phangani haba ado mayam video se nungai biradi dum ai kino sida su follow to san biro aduga mathangi video dong thengnar si ko bye